ꯃꯤꯠꯐꯝ ꯍꯣꯡꯗ ꯆꯦꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯄꯨꯟꯁꯤꯕ ꯊꯣꯏꯅ ꯗꯥ ꯉꯁꯤꯗꯤ ꯑꯩ ꯅꯐꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯗꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯗꯥꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯇꯥꯅꯤꯡꯉꯦ ꯊꯤꯅ ꯆꯩꯕ ꯑꯣꯏꯔꯁꯨ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯗꯥ ꯄꯨꯟꯁꯤꯕꯅ ꯑꯩꯒꯤ ꯋꯥꯍꯩ ꯀꯔꯝꯕ ꯋꯥꯍꯩ ꯊꯣꯏ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯗꯥꯒꯤ ꯕꯦꯃꯥ ꯅꯪꯕꯨꯗꯤ ꯗꯗꯥꯅ ꯅꯨꯡꯁꯤꯌꯦ ꯗꯗꯥ ꯀꯔꯤ ꯄꯥꯎꯈꯨꯝꯅ ꯄꯤꯒꯗꯕ ꯊꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯥꯡꯗꯨꯅ ꯇꯔꯛꯑꯦ ꯄꯨꯟꯁꯤꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯦ ꯂꯤꯡꯖꯦꯜ ꯏꯆꯝ ꯆꯝꯅ ꯀꯦꯔꯒ ꯂꯥꯛꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯍꯥꯟꯅ ꯂꯥꯛꯑꯒ ꯂꯩ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯕꯗꯦ ꯂꯤꯡꯖꯦꯜ ꯇꯞꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯅ ꯕꯦꯃꯥ ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯕꯤꯔꯤꯕ ꯄꯨꯟꯁꯤꯕꯅ ꯗꯗꯥꯅ ꯅꯪꯕꯨ ꯏꯟꯊꯣꯛꯄ ꯅꯠꯇꯦꯌꯦ ꯕꯦꯃꯥ ꯂꯤꯡꯖꯦꯜꯅ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤ ꯂꯤꯡꯖꯦꯜꯅ ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯂꯣ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯑꯕꯦꯃꯥ ꯂꯤꯡꯖꯦꯜꯅ ꯆꯠꯂꯣ ꯗꯗꯥ ꯑꯩꯕꯨ ꯄꯨꯗꯨꯅ ꯄꯨꯟꯁꯤꯕꯅ ꯑꯕꯦꯃꯥ ꯗꯗꯥ ꯋꯥꯍꯩꯒꯤꯁꯦ ꯗꯗꯥ ꯅꯪꯒꯤꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯅ ꯅꯪ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯂꯤꯡꯖꯦꯜꯅ ꯌꯦꯡꯂꯒ ꯂꯩ ꯂꯤꯡꯖꯦꯜꯅ ꯗꯗꯥꯕꯨ ꯀꯅꯥꯅ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕꯅꯣ ꯗꯗꯥ ꯅꯪꯗꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯝꯕꯜꯅꯦ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯕꯦꯃꯥ ꯗꯗꯥꯒꯤ ꯕꯦꯝ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯑꯉꯥꯎꯕꯤ ꯗꯗꯥꯒꯤꯗꯤ ꯅꯪꯅ ꯊꯃꯣꯏꯒꯤ ꯊꯥꯖꯅꯤ ꯂꯤꯡꯖꯦꯜꯅ ꯗꯗꯥ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯗꯗꯥꯒꯤ ꯁꯥꯒꯩꯗ ꯑꯩꯕꯨꯁꯨ ꯇꯤꯜꯍꯜꯂꯣ ꯄꯨꯟꯁꯤꯕꯅ ꯕꯦꯝ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯂꯤꯡꯖꯦꯜ ꯀꯞꯄꯒ ꯑꯩ ꯃꯇꯝꯗꯣ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯏꯃꯥꯅ ꯅꯤꯡꯊꯦꯝꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈ꯭ꯔꯦ ꯑꯩ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦꯗ ꯄꯨꯟꯁꯤꯕ ꯅꯤꯡꯊꯦꯝꯒ ꯂꯤꯡꯖꯦꯜꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯦ ꯍꯥꯏꯕꯗꯩ ꯃꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯁꯤꯕꯅ ꯂꯨꯍꯣꯡꯕ ꯕꯦꯃꯥ ꯅꯪ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ ꯂꯤꯡꯖꯦꯜꯅ ꯑꯩ ꯍꯜꯂꯨꯏ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯕꯦꯃꯥ ꯅꯪ ꯗꯗꯥꯕꯨ ꯁꯥꯎꯒꯅꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ ꯂꯤꯡꯖꯦꯜꯅ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ ꯑꯩ ꯆꯠꯂꯣꯏꯌꯦ ꯄꯨꯟꯁꯤꯕꯅ ꯕꯦꯝ ꯂꯤꯡꯖꯦꯜꯅ ꯗꯗꯥ ꯑꯩ ꯈꯪꯉꯦ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯗꯗꯥ ꯑꯩꯗꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯗꯗꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯦ ꯑꯩ ꯆꯠꯂꯒꯦ ꯗꯗꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯤꯡꯖꯦꯜ ꯆꯠꯈꯤ ꯄꯨꯟꯁꯤꯕꯅ ꯕꯦꯝ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯤꯡꯖꯦꯜꯅ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩ ꯃꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯂꯤꯡꯖꯦꯜꯅ ꯃꯥ ꯀꯩ ꯍꯥꯏꯒꯦ ꯂꯩꯃꯅ ꯅꯪ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯂꯤꯡꯖꯦꯜꯅ ꯀꯩꯁꯨ ꯆꯠꯇꯦ ꯂꯩꯃꯅ ꯍꯥꯏ ꯅꯆꯤꯟꯗꯨ ꯊꯤꯅꯨꯅꯦ ꯅꯪ ꯀꯥꯏꯗ ꯆꯠꯀꯦ ꯂꯤꯡꯖꯦꯜꯅ ꯃꯥ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯀꯩꯁꯨꯝ ꯆꯠꯇꯦ ꯂꯩꯃꯅ ꯑꯣ ꯅꯪ ꯀꯩꯁꯨ ꯆꯠꯇꯦ ꯂꯤꯡꯖꯦꯜꯅ ꯆꯠꯇꯦ ꯑꯗꯨꯗꯤ ꯁꯤ ꯀꯩꯅꯣ ꯂꯩꯃꯅ ꯐꯣꯟꯗꯣ ꯀꯥꯞꯄ ꯐꯣꯇꯣꯗꯨ ꯂꯤꯡꯖꯦꯜꯗ ꯎꯠꯂꯤ
ꯂꯤꯡꯖꯦꯜ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯃꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯃꯥ ꯑꯩꯅ ꯍꯥꯏꯁꯤ ꯀꯨꯝꯃꯧ꯫ ꯗꯗꯥꯅꯦ꯫ ꯂꯩꯃ ꯂꯤꯡꯖꯦꯜꯗ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯈꯔꯤ ꯀꯅꯥꯒꯤ ꯗꯗꯥ? ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯔꯥ? ꯍꯥ ꯅꯪ ꯂꯨꯍꯣꯡꯅꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯍꯥ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯇꯥꯔꯁꯨ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯗꯨ ꯊꯣꯡ ꯂꯣꯟꯁꯜꯂꯒ ꯊꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯗꯗꯥ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯁꯣꯔ ꯅꯪꯅ ꯌꯦꯡꯕꯤꯔꯤꯕ ꯆꯥꯡꯌꯦꯡꯁꯦ ꯀꯔꯤꯅꯣ? ꯃꯤꯐꯝꯗ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯒ ꯗꯗꯥꯒ ꯎꯅꯩ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯄꯤ ꯂꯤꯡꯖꯦꯜ꯫ ꯋꯥꯅ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯎꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯉꯩ ꯐꯪꯒꯅꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ? ꯇꯥꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃꯗꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯈꯟꯕꯗ ꯃꯤꯄꯥꯏꯖꯩ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ꯫ ꯊꯣꯏꯅ ꯗꯥ ꯄꯨꯟꯁꯤꯕ ꯋꯥꯍꯩ ꯑꯃꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯄꯥꯎꯈꯨꯝ ꯑꯗꯨꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯌꯦ꯫ ꯔꯥꯙꯥꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯊꯣꯏꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯔꯥꯙꯥꯅ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯣꯏꯅ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ? ꯔꯥꯙꯥꯅ ꯉꯁꯥꯏꯅꯦ ꯑꯩ ꯃꯦꯝꯃ ꯍꯣꯏꯗ ꯆꯠꯂꯨꯏ, ꯑꯗꯨꯒ ꯅꯪꯁꯦ ꯃꯦꯝꯃꯅ ꯃꯃꯥ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯗꯅ ꯍꯣꯏ ꯍꯥꯏꯔꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯊꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯨꯟ ꯅꯨꯛꯏ꯫ ꯏꯃꯥ ꯑꯩ ꯔꯥꯙꯥꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯦ꯫ ꯔꯥꯙꯥꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯃꯥꯗꯤ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯌꯦꯡ ꯌꯥꯔꯦ ꯍꯥꯏꯅ꯫ ꯊꯣꯏꯅ ꯔꯥꯙꯥꯅ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧꯔꯣ꯫ ꯊꯣꯏꯅ ꯈꯜꯂꯤ, ꯑꯣ ꯗꯥ ꯄꯨꯟꯁꯤꯕ ꯅꯪꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯁꯤꯕꯨ ꯑꯁꯤꯔꯥ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯄꯨꯟꯁꯤꯕꯅ ꯃꯃꯥꯗ ꯍꯥꯏꯔꯒ ꯊꯣꯏꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯄꯅꯤ ꯈꯜꯂꯗꯨꯅ ꯊꯣꯏꯗꯤ ꯍꯔꯥꯎꯖꯔꯤ꯫ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯄꯨꯟꯁꯤꯕ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕ ꯀꯨꯏꯔꯛꯏ, ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯕꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯂꯩꯃꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯩꯃꯗꯨ ꯄꯨꯟꯁꯤꯕ ꯎꯕꯗ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯃꯃꯥ꯫ ꯂꯩꯃ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯍꯩꯃꯥ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯅ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯃꯌꯨꯝ ꯈꯪꯂꯝꯂꯗꯤ ꯅꯪ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯀꯩꯕꯨꯅꯣ? ꯀꯅꯥꯅꯣ? ꯂꯩꯃꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯅꯤꯡꯊꯦꯝꯅ ꯑꯩꯁꯦ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯦ꯫ ꯂꯩꯃꯅ ꯑꯣ ꯑꯗꯣ ꯅꯣꯡꯃ ꯂꯥꯛꯑꯣ, ꯅꯈꯣꯏ ꯃꯥꯍꯣꯏꯒ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧꯅꯦ ꯅꯪꯕꯣ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯃꯃꯥ, ꯑꯗꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗꯕꯅꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯃꯅ ꯍꯣꯏ꯫ ꯂꯤꯡꯖꯦꯜ ꯂꯣꯟꯅ ꯂꯩꯃ ꯂꯩꯇ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯦꯝꯃꯅ ꯊꯣꯏꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯊꯣꯏ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯤꯡꯖꯦꯜꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯗ ꯃꯦꯝꯃꯅ ꯏꯃꯧ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯒ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯏꯃꯨꯡꯗꯒꯤ ꯄꯨꯟꯁꯤꯕꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯅꯣꯛꯂꯒ ꯃꯃꯥꯗ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ꯫ ꯂꯤꯡꯖꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯈꯪꯍꯧꯗ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯄꯨꯟꯁꯤꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ
ꯊꯧꯔꯒ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗ ꯅꯤꯡꯊꯦꯝꯒ ꯃꯃꯥ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯅꯤꯡꯊꯦꯝꯅ "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ." ꯂꯩꯃꯅ "ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯕꯨꯡꯉꯣ." ꯅꯤꯡꯊꯦꯝꯅ "ꯍꯣꯏ ꯏꯃꯥ." ꯂꯤꯡꯖꯦꯜ ꯃꯀꯣꯛ ꯋꯥꯏꯗꯤ ꯇꯥꯍꯧꯗꯕꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯑꯁꯤꯃꯗꯤ ꯈꯪꯏ, ꯅꯤꯡꯊꯦꯝꯒ ꯃꯃꯥꯒ ꯋꯥꯔꯤ ꯑꯃꯗꯤ ꯑꯔꯣꯠꯄ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ꯫ ꯂꯤꯡꯖꯦꯜꯅ "ꯀꯔꯤ ꯀꯔꯝꯕ ꯋꯥꯕ ꯑꯣꯏꯔꯤꯕ?" ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯐꯤ ꯃꯔꯣꯟꯒ ꯑꯃꯠꯇ ꯍꯣꯡꯗꯣꯛꯇꯈꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯅꯤꯡꯊꯦꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯧꯔꯛꯂꯦ ꯂꯩꯃꯅ꯫ "ꯌꯦꯡꯉꯣꯏ, ꯉꯁꯤ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯥꯒꯗꯕꯅꯤꯀꯣ, ꯈꯪꯉꯕ?" ꯅꯤꯡꯊꯦꯝ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯗꯨ ꯆꯠꯈꯤ꯫ ꯂꯩꯃꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯤꯡꯖꯦꯜ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯏꯈꯪ ꯈꯪꯅ "ꯏꯕꯦꯝꯃ." ꯂꯤꯡꯖꯦꯜꯅ "ꯀꯩꯗꯧꯔꯦ ꯃꯥ?" ꯂꯩꯃꯅ "ꯀꯩꯁꯨ ꯇꯧꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯃꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ꯫ ꯄꯨꯟꯁꯤꯕꯨ ꯃꯃꯣꯟ ꯅꯣꯛꯂꯒ "ꯊꯣꯏ, ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯕ꯭ꯔꯥꯅꯦ?" ꯊꯣꯏ ꯏꯀꯥꯏꯔꯞ "ꯍꯩꯌꯦ." "ꯑꯗꯨꯗꯤ ꯁꯤꯃꯁꯨ ꯌꯥꯎꯔꯝꯃꯣ." "ꯐꯖꯅ ꯁꯨ ꯀꯣꯐꯤꯗꯣ." "ꯍꯣꯏ." ꯆꯟꯅ "ꯗꯗꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ." ꯄꯨꯟꯁꯤꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯟꯅ "ꯏꯅꯝꯃꯧ, ꯃꯤ ꯇꯥꯅꯤꯌꯦ." ꯆꯟꯅ "ꯇꯥꯖꯁꯅꯨ, ꯏꯅꯝꯃ ꯑꯣꯏꯗꯧꯔꯕꯁꯤꯗꯤ." ꯊꯣꯏꯅ "ꯏꯁ, ꯉꯥꯏꯈꯣ ꯑꯝꯇ, ꯅꯕꯨꯡꯅꯕꯨ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯥꯕꯨ ꯌꯥꯔꯕꯣ?" ꯆꯟꯅ "ꯑꯗꯨꯗꯤ ꯈꯪꯗꯦ." ꯊꯣꯏꯅ "ꯑꯗꯨꯅꯤ, ꯑꯩꯁꯨ ꯈꯪꯗꯦ." ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯁꯤꯅ ꯍꯦꯜꯂꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕꯁꯦ꯫ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯃꯐꯝꯗꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤ, ꯑꯗꯨꯒ ꯃꯥꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ꯫ ꯂꯤꯡꯖꯦꯜꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯒ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯃꯥ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗ ꯌꯥꯗꯕꯒꯤ ꯌꯦꯡꯉꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯗ꯭ꯔꯤ꯫ ꯂꯤꯡꯖꯦꯜ ꯋꯥꯈꯜꯗꯨ ꯏꯇꯥꯎ ꯇꯥꯎꯔꯒ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯟꯅ ꯄꯨꯟꯁꯤꯕꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯛꯂꯤ꯫ ꯂꯤꯡꯖꯦꯜꯅ ꯄꯨꯟꯁꯤꯕꯕꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯤꯡꯖꯦꯜꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯂꯤꯡꯖꯦꯜꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡꯇꯕꯨ ꯂꯥꯞꯅ ꯃꯃꯤ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯅ꯫ ꯂꯤꯡꯖꯦꯜꯗꯤ ꯈꯪꯗꯦ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤꯕꯕꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯣꯡꯃ ꯂꯤꯡꯖꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯂꯤꯡꯖꯦꯜ." ꯂꯤꯡꯖꯦꯜ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯅꯤꯡꯊꯦꯝ, ꯀꯩ ꯍꯥꯏꯒꯦ?" ꯅꯤꯡꯊꯦꯝꯅ "ꯌꯨꯝ ꯆꯠꯂꯗꯣꯏꯔꯅ?" ꯂꯤꯡꯖꯦꯜꯅ "ꯍꯣꯏ, ꯆꯠꯂꯗꯣꯏꯅꯦ." ꯅꯤꯡꯊꯦꯝꯅ "ꯑꯣ, ꯑꯩꯁꯨ ꯆꯠꯂꯗꯣꯏꯅꯦ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯁꯦ." ꯂꯤꯡꯖꯦꯜꯅ "ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ." ꯅꯤꯡꯊꯦꯝꯅ "ꯑꯩꯒꯤ ꯆꯠꯂꯁꯦ, ꯇꯜꯂꯦ ꯍꯥꯏꯔꯣ?" ꯂꯤꯡꯖꯦꯜ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯦꯝꯁꯦ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯔꯦ ꯅꯤꯡꯊꯦꯝꯅ ꯄꯨꯟꯁꯤꯕꯒ ꯃꯥꯒ ꯈꯪꯅꯩ ꯈꯪꯅ ꯈꯪꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯕꯁꯤꯗ ꯂꯤꯡꯖꯦꯜ ꯍꯥꯟꯅꯒ ꯈꯔ ꯁꯥꯎꯅꯤꯡꯕꯅꯦ, ꯍꯩꯅꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯥ ꯅꯤꯡꯊꯦꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯥꯕꯨ ꯎꯗꯅꯕ ꯂꯣꯠꯂꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ "ꯀꯩꯗꯧꯔꯦ, ꯇꯜꯂꯦ ꯍꯥꯏꯔꯣ?" ꯂꯤꯡꯖꯦꯜꯅ "ꯍꯣꯏ, ꯆꯠꯁꯦ." ꯂꯤꯡꯖꯦꯜ ꯍꯩꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯂꯝꯕꯤꯗꯅꯤ ꯅꯤꯡꯊꯦꯝ ꯃꯃꯣꯟ ꯅꯣꯛꯂꯒ ꯏꯁꯩꯒ ꯁꯛꯏ꯫ ꯂꯤꯡꯖꯦꯜꯗꯨ ꯇꯥꯅꯤꯡꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯕ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ "ꯂꯤꯡꯖꯦꯜ." ꯂꯤꯡꯖꯦꯜ ꯈꯨꯝꯅꯤꯡꯗ ꯅꯤꯡꯊꯦꯝꯅ ꯑꯩ ꯃꯍꯤ ꯂꯩꯔꯨꯒꯦ, ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ."
ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯅꯤꯡꯊꯦꯝꯅ ꯍꯩ ꯃꯍꯤ ꯑꯅꯤ ꯂꯩꯔꯒ ꯄꯣꯔꯛꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯗ ꯄꯤ ꯂꯤꯡꯖꯦꯜꯗꯨ ꯆꯝꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯂꯧꯔꯒ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯃꯈꯨꯝ ꯑꯗꯨꯗꯤ ꯍꯥꯟꯅ ꯍꯥꯡꯇꯣꯛꯂꯒ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯂꯧꯈꯤꯕ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯦꯝ ꯃꯃꯣꯟ ꯅꯣꯛꯏ ꯂꯤꯡꯖꯦꯜ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯀꯦ ꯇꯧꯕꯒ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯇꯕꯤꯗ ꯐꯣꯟ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯒ ꯍꯜꯂꯣ ꯕꯦꯝꯃ ꯅꯪ ꯀꯥꯏꯗ ꯂꯩ ꯂꯤꯡꯖꯦꯜꯗ ꯇꯧꯔꯛꯏꯕ ꯐꯣꯟꯗꯨ ꯄꯨꯟꯁꯤꯕꯅꯤ ꯂꯤꯡꯖꯦꯜꯗꯨ ꯍꯥꯏꯐꯦꯠ ꯉꯛꯏ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯅꯥꯛꯇ ꯂꯩꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯝꯕꯤꯗ ꯂꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯛꯀꯦ ꯄꯨꯟꯁꯤꯕꯅ ꯅꯠꯇꯦ ꯕꯦꯝꯃ ꯗꯗꯥ ꯋꯥ ꯍꯥꯏꯒꯦ ꯂꯤꯡꯖꯦꯜꯅ ꯋꯥꯗꯨ ꯐꯠ ꯆꯝꯖꯜꯂꯤ ꯗꯗꯥ ꯃꯤ ꯌꯥꯎꯏ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯌꯨꯝ ꯌꯧꯕꯒ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯏ ꯀꯩꯗꯧꯔꯦ ꯍꯩ ꯃꯍꯤꯗꯨ ꯊꯛꯇ꯭ꯔꯗꯤ ꯂꯤꯡꯖꯦꯜꯗꯨ ꯃꯌꯨꯝ ꯌꯧꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥ ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯌꯨꯝꯗ ꯌꯧꯔꯗꯤ ꯈꯜꯂꯤ ꯊꯥꯖꯗꯅ ꯄꯨꯟꯁꯤꯕꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕ ꯑꯗꯨꯅ ꯃꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯍꯩ ꯃꯍꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯊꯛꯏ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯃꯃꯣꯟ ꯅꯣꯛꯏ ꯁꯣꯝꯗ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯅ ꯐꯣꯟ ꯀꯛꯂꯛꯄ ꯑꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯈꯨꯗꯛꯇ ꯂꯤꯡꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯩ ꯑꯁꯣꯝꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯩ ꯄꯨꯟꯁꯤꯕ ꯅꯤꯡꯉꯝꯗ ꯂꯤꯡꯖꯦꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤ ꯂꯤꯡꯖꯦꯜꯗꯤ ꯇꯔꯪ ꯑꯃꯗ ꯒꯥꯔꯤꯗꯨ ꯇꯣꯡꯂꯤ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯧꯔꯛꯏ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯂꯩꯃꯗ ꯂꯤꯡꯖꯦꯜ ꯃꯥꯅ ꯆꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯍꯔꯥꯎꯕꯅ ꯂꯩ ꯌꯥꯗ꯭ꯔꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯀꯨꯟꯖꯣꯗꯤ ꯈꯪꯗꯦ ꯂꯤꯡꯖꯦꯜꯗꯨ ꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯟꯈꯤ ꯂꯤꯡꯖꯦꯜꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯔꯥꯙꯥ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜ ꯉꯛꯅ ꯇꯨꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯔꯥꯙꯥꯅ ꯑꯩꯈꯣꯏꯗꯅꯦ ꯅꯪꯅ ꯂꯩꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯂꯤꯡꯖꯦꯜꯅ ꯑꯩꯗꯤ ꯁꯤꯗ ꯑꯃ ꯇꯧꯈ꯭ꯔꯕꯅ ꯃꯃꯥ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯂꯤꯡꯖꯦꯜ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯊꯛꯈꯤꯕ ꯍꯩ ꯃꯍꯤ ꯑꯗꯨ ꯂꯤꯡꯖꯦꯜ ꯍꯧꯅ ꯀꯞꯂꯛꯏ ꯂꯤꯡꯖꯦꯜꯅ ꯑꯣꯏꯊꯣꯛꯇꯕꯅꯦ ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯌꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯁꯅꯥꯔꯩꯅ ꯂꯤꯡꯖꯦꯜ ꯍꯧꯖꯤꯛ ꯑꯍꯤꯡꯅꯤ ꯑꯩꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯏꯃꯥ ꯇꯨꯝꯗ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ ꯃꯥ ꯑꯁꯨꯝꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯑꯩ ꯀꯧꯔꯛꯀꯦ ꯂꯤꯡꯖꯦꯜ ꯅꯤꯡꯊꯦꯝꯕꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯅ ꯍꯦꯜꯂꯛꯏ ꯁꯣꯝꯗ ꯂꯤꯡꯖꯦꯜꯗꯨ ꯅꯤꯡꯊꯦꯝꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯩ ꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯅꯤꯡꯊꯦꯝꯗꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯩ ꯆꯪꯂꯛꯏ ꯁꯅꯥꯔꯩꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯤꯡꯖꯦꯜꯅ ꯑꯩꯕꯨ ꯅꯝꯊꯛ ꯇꯧꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯕꯁꯨ ꯑꯩꯕꯨ ꯅꯪꯅ ꯆꯦꯜꯂꯕꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ ꯁꯅꯥꯔꯩꯅ ꯂꯤꯡꯖꯦꯜ ꯑꯁꯨꯝꯅ ꯂꯥꯏꯕꯛꯇ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯕꯅꯤ ꯂꯤꯡꯖꯦꯜꯅ ꯈꯔꯦ ꯑꯩꯕꯨꯡꯉꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯂꯩꯌꯦ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯦ ꯃꯥꯗꯤ ꯁꯅꯥꯔꯩꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯁꯅꯥꯔꯩꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯂꯤꯡꯖꯦꯜ ꯀꯞꯂꯒ ꯂꯩ ꯅꯤꯡꯊꯦꯝꯅ ꯂꯤꯡꯖꯦꯜ ꯍꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯈꯟꯊꯕ ꯉꯝꯍꯧꯗꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯐꯤꯖꯤ ꯐꯥꯎꯕꯗꯤ ꯁꯣꯛꯇꯦ ꯂꯤꯡꯖꯦꯜ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯃꯌꯥꯝꯅ ꯅꯪꯕꯨꯗꯤ ꯐꯖꯅ ꯍꯥꯏꯅꯔꯔꯣꯏ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯄꯨꯟꯁꯤꯕ ꯃꯍꯥꯛꯃꯛꯅꯁꯨ ꯅꯪꯕꯨ ꯂꯥꯟꯅ ꯎꯕꯤꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯡꯗꯅ ꯂꯦꯞꯀꯅꯤ ꯍꯣꯏ ꯅꯪꯅ ꯂꯨꯍꯣꯡꯕ ꯌꯥꯕꯤꯔꯛꯑꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯛꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯂꯤꯡꯖꯩ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝꯗꯨ ꯆꯠꯈꯤ ꯆꯨꯝꯃꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯁꯣꯛꯇ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯥꯟꯅ ꯎꯅꯤ ꯍꯥꯏꯕ ꯂꯤꯡꯖꯦꯜꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄ ꯄꯦꯟꯗꯕ ꯍꯦꯜꯂꯛꯏ ꯃꯥ ꯆꯥꯃꯔꯛ ꯍꯟꯅ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯄꯪꯂꯕꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯃꯩꯆꯥꯛ ꯑꯁꯤꯕꯣ ꯀꯔꯝ ꯈꯪꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯂꯨꯗꯕꯅꯅꯣ ꯑꯩꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯤꯕꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯈꯩ ꯄꯦꯟꯅ ꯀꯞꯆꯩ ꯑꯍꯤꯡꯗꯨꯃ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯣꯡ ꯉꯥꯟꯕꯒ ꯔꯥꯖꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯃꯒ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯂꯩꯃꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯉꯤ ꯄꯨꯟꯁꯤꯕꯕꯨ ꯂꯤꯡꯖꯦꯜꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡ ꯍꯣꯔꯦꯟꯁꯤ ꯌꯥꯔꯒꯗꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯍꯣꯏ ꯑꯩꯈꯣꯏ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯖꯒꯦ ꯔꯥꯖꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯚꯛꯇꯤ ꯑꯝꯇ ꯀꯨꯟꯖꯣꯅ ꯍꯣꯏ ꯖꯣꯏ 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 ꯑꯍꯜꯁꯤꯡꯗꯨ ꯆꯠꯈꯤꯕꯒ ꯂꯩꯃꯅ ꯀꯩꯅꯣ ꯃꯣꯏꯕꯥ ꯃꯤ ꯏꯆꯥ ꯃꯁꯥꯅ ꯌꯥꯗꯅ ꯆꯦꯜꯂꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯏꯆꯥꯒꯤ ꯋꯥ ꯇꯥꯈꯤꯒꯦ ꯍꯥꯏꯕꯣ ꯀꯨꯟꯖꯣ ꯂꯩꯃꯗ ꯁꯥꯎꯔꯞꯅ ꯌꯦꯡꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯂꯩꯃꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯃꯤꯠ ꯐꯩꯅ ꯌꯦꯡꯕꯤꯔꯤꯁꯤꯕꯣ ꯀꯨꯟꯖꯣꯗꯨ ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯟꯗꯛꯇꯤ ꯂꯩꯃꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯈꯪꯕ꯭ꯔꯅ ꯅꯪ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯉꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯖꯜꯂꯣ